ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯔꯥꯡꯗꯤ ꯃꯪꯗ ꯐꯤꯖꯤꯛꯁꯀꯤ ꯀ꯭ꯋꯦꯁꯟ ꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯅꯔꯝꯃꯅꯤ ꯑꯗꯣ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗꯗꯤ ꯃꯌꯥꯝꯁꯨ ꯔꯤꯖꯜ ꯂꯣꯏ ꯈꯪꯅꯔꯅꯤ ꯄꯥꯁ ꯇꯧꯕ ꯐꯦꯜ ꯑꯣꯏꯕ ꯑꯗꯩꯗꯤ ꯔꯦꯡ ꯀꯅꯥꯅ ꯂꯥꯛꯄ ꯂꯣꯏ ꯈꯪꯅꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯋꯥꯠ ꯑꯦꯚꯔ ꯕꯤ ꯗ ꯔꯤꯖꯜ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯑꯦꯛꯖꯥꯝꯁꯦ 12ꯒꯤ ꯑꯦꯛꯖꯥꯝꯁꯤ ꯈꯛꯇ ꯅꯠꯇꯦ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯏꯁꯦ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯃꯥꯔꯛ ꯐꯖꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯒ ꯐꯖꯅ ꯂꯥꯛꯇꯦ ꯍꯥꯏꯕꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯂꯥꯛꯇꯣꯔꯤꯕ ꯔꯤꯖꯜꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯕꯗꯒꯤ ꯂꯥꯛꯏꯕ ꯔꯤꯖꯜꯅꯣ ꯑꯩꯅ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯐꯖꯅ ꯇꯧꯈꯤꯕꯗꯒꯤ ꯂꯥꯛꯏꯕ ꯔꯤꯖꯜꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯔꯒꯀꯣ ꯄꯨꯟꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯂꯥꯏꯐꯇ ꯊꯦꯡꯅꯒꯗꯕ ꯑꯦꯛꯖꯥꯝ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯁꯣꯏꯗꯅꯕ ꯑꯣꯏꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯩꯔꯤꯉꯩꯗ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯁ ꯅꯪ ꯉꯥꯎꯁꯟꯅ ꯂꯩꯔꯝꯅꯤ ꯑꯗꯨꯅꯅꯤ ꯅꯪ ꯔꯤꯖꯜ ꯊꯤꯔꯤꯗꯣ ꯀꯥꯏꯅ ꯍꯦꯛ ꯐꯣꯟꯗ ꯍꯥꯏꯔꯛꯄꯒꯨꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯍꯦꯟꯅ ꯍꯣꯠꯅꯧ ꯃꯇꯨꯡꯗ ꯍꯦꯟꯅ ꯍꯣꯠꯅꯧ ꯅꯪ ꯁꯣꯏꯗꯣ ꯀꯥꯏꯗꯅꯣ ꯀꯩꯅꯣ ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯨ ꯃꯇꯨꯡꯗ ꯔꯤꯖꯜꯇꯣ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦꯗꯅꯀꯣ ꯔꯤꯖꯜꯁꯦ ꯂꯥꯛꯑ ꯂꯩꯔꯕꯅꯤ나 ꯁꯦꯝꯗꯣꯛꯎꯕ ꯌꯥꯕ ꯅꯠꯇ꯭ꯔꯦꯕ ꯃꯇꯨꯡ ꯇꯥꯔꯛꯄꯁꯦ ꯁꯦꯝꯗꯣꯛꯄ ꯅꯠꯇꯅ ꯑꯗꯨꯅ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯔꯒ ꯑꯣꯏꯅ ꯍꯣꯔꯦꯟ ꯔꯤꯖꯜ ꯂꯥꯛꯑꯕ ꯔꯤꯖꯜ ꯐꯪꯉꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯗ ꯃꯣꯏ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯈꯤꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏꯍꯟꯖꯅꯤꯡꯉꯦ ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯒꯤꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯈꯤꯁꯤ humaan loi showeaba iru loi gujara tholamne khut humaan haireba saamne gedorong khani manipuri myam ahong jam ngaktra ahanjingna sum warida haibadago manipur yam nungaiba weather yam nungaiba mafamne kaina go haineba ado hujikne one nungsa saab sunate adagi nuksitsu dum sitli ado yu humaan loi showbine hujikna ꯑꯗꯨꯒ ꯃꯌꯥꯝ ꯑꯍꯣꯡꯕ ꯍꯥꯏꯔꯒꯀꯣ ꯍꯣꯔꯦꯟ ꯄꯩꯈꯥꯏꯗꯣ ꯀꯥꯟ ꯃꯌꯥꯝ ꯁꯤ ꯋꯥꯍꯩꯁꯤꯡꯁꯦ ꯁꯣꯏ ꯍꯥꯏꯅꯔꯗꯣꯏꯅꯦꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯁ ꯌꯥꯝ ꯍꯩꯔꯝꯕꯅꯤꯅꯦ ꯄꯤꯛꯏꯉꯩꯗꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯥꯏ ꯔꯤꯖꯜꯠꯁꯦꯒ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔꯗꯨꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝ ꯉꯥꯎꯁꯟꯅꯔꯝꯕꯅꯤꯅꯦ ꯑꯗꯣ ꯑꯁ ꯄꯣꯖꯤꯁꯟꯒ ꯂꯦꯞꯄꯤꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦꯒ ꯁꯤ ꯍꯥꯏꯅꯗꯣꯏꯅꯦꯕ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯆꯦꯟꯖ ꯍꯥꯏꯕꯁꯦ ꯅꯣꯌꯤꯡꯂꯤ ꯑꯣꯔ ꯑꯟꯅꯣꯌꯤꯡꯂꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯄꯨꯔꯛꯄ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯅ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯑꯩꯅ ꯇꯧꯔꯨꯕ ꯊꯥꯡꯉꯨꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯗꯣꯛꯇꯣꯔꯤꯕ ꯔꯤꯖꯜꯠꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯗꯤꯁꯤꯖꯟꯗꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯇꯧꯕꯁꯦ ꯄꯨꯔꯥ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀ꯭ꯂꯥꯁꯇ ꯑꯣꯖꯥꯅ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯀꯩꯅꯣꯅ ꯍꯪꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕꯅ ꯈꯨꯝꯕ ꯄꯪꯈꯨꯝ ꯈꯨꯝꯖꯟꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯥꯟꯅꯕꯅ ꯁꯤ ꯇꯝꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨ ꯇꯝꯃꯅꯤꯅ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯇꯁꯦꯡꯅ ꯑꯩꯅ ꯂꯥꯏꯐꯇ ꯑꯣꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯅ ꯈꯟꯕ ꯗꯔꯀꯥꯔ ꯇꯥꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯋꯥꯈꯜ ꯃꯨꯟꯅ ꯊꯥꯗꯔꯒ ꯂꯧꯍꯟꯅꯤꯡꯉꯤ ꯑꯗꯨ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯀꯃꯥꯏꯅ ꯀꯔꯝꯕ ꯂꯥꯏꯟ ꯆꯠꯀꯗꯒꯦ ꯀꯔꯝꯕ ꯂꯥꯏꯟꯗ ꯆꯠꯂꯒꯗꯤ ꯍꯦꯟꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯪꯉꯦꯕ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤꯁꯦ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯐꯤꯜꯗꯣ ꯑꯗꯨꯗꯩꯗꯨ ꯑꯣꯏꯅ ꯆꯠꯈꯣ ꯅꯪ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯒ ꯅꯪ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯗꯣꯛꯇꯔ ꯇꯝꯃꯒ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯊꯕꯛ ꯐꯪꯗꯕ ꯏꯟꯖꯤꯅꯤꯌꯥꯔ ꯃꯌꯥꯝ ꯂꯩ ꯊꯕꯛ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯐꯪꯗꯕ ꯗꯣꯛꯇꯔ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯆꯠꯂꯤꯕ ꯐꯤꯜꯗꯣ ꯑꯩꯅ ꯍꯩꯇꯕ ꯂꯥꯏꯟ ꯑꯃꯗ ꯆꯠꯂꯒꯗꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯗꯤ ꯅꯪ ꯋꯔꯁ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟ ꯀꯃꯥꯏꯅ ꯆꯨꯁ ꯇꯧꯒꯗꯒꯦ ꯍꯪꯉꯛꯄꯁꯤꯡꯗꯣ ꯑꯗꯣ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯐꯤꯜꯗꯣ ꯑꯗꯨꯗ ꯆꯠꯄꯤꯌꯨ ꯑꯦꯛꯖꯥꯝꯄꯜ ꯁꯣꯝ ꯃꯣꯟꯗ꯭ꯔꯪ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯦꯅ ꯈꯜꯂꯁꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟ ꯑꯣꯏꯕ ꯑꯗꯨꯝ ꯌꯥꯏ ꯖꯦ ꯀꯦ ꯔꯣꯂꯤꯡ ꯍꯣꯏꯅ ꯍꯦꯔꯤ ꯄꯣꯇꯔꯒ ꯏꯊꯔꯛꯏꯁꯦ ꯃꯣꯏ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯒ ꯏꯔꯛꯏ ꯅꯠꯇ꯭ꯔꯣ ꯍꯦꯔꯤ ꯄꯣꯇꯔꯗ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯄꯥꯏꯕꯒ ꯌꯥꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯨꯝ ꯈꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯀꯗ꯭ꯔꯕ ꯊꯣꯛꯂꯛꯑꯣꯏꯕ ꯃꯣꯟꯗ꯭ꯔꯪꯗꯒꯤ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨ ꯃꯣꯟꯗ꯭ꯔꯪ ꯇꯧꯕꯗꯣ ꯅꯪ ꯃꯣꯟꯗ꯭ꯔꯪ ꯇꯧꯕ ꯌꯥꯝ ꯄꯥꯝꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯣꯟꯗ꯭ꯔꯪꯗꯣ ꯐꯖꯅ ꯇꯧꯊꯔꯣ ꯑꯗꯨꯗꯣ ꯋꯥꯍꯩ ꯑꯣꯏꯅ ꯏꯊꯣꯛꯄꯗꯣ ꯍꯩꯅꯕ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯗ ꯇꯝꯕ ꯆꯠꯂꯣ ꯑꯗꯨꯗ ꯑꯗꯨꯝ ꯅꯪꯒꯤ ꯁꯛꯁꯦꯁꯐꯨꯜ ꯑꯗꯨꯝ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯐꯤꯜꯗꯨꯗ ꯑꯣꯏꯅ ꯈꯜꯂꯒ ꯆꯠꯄꯤꯈꯣ ꯅꯠꯇꯕꯤꯗ ꯏꯃꯥꯟꯅꯕꯅ ꯁꯤ ꯇꯧꯔꯦꯅ ꯍꯦꯛꯇ ꯆꯠꯄꯗꯣ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯩꯗꯤ ꯑꯩꯁꯨ ꯁꯤꯗ ꯊꯕꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯄꯩꯈꯥ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯆꯥꯅꯕ ꯀꯩꯅꯣ ꯈꯔ ꯌꯦꯡꯉꯨꯔꯁꯤ ꯍꯥꯞꯄꯛꯀꯦ ꯆꯔꯆꯀꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯑꯦ ꯑꯩꯅ ꯈꯗꯥꯡ ꯀꯟꯅ ꯅꯣꯝꯃꯤꯉꯩꯗ ꯍꯥꯏꯗꯣꯛ ꯂꯩꯔꯝꯃꯦ ꯕꯦꯝꯕꯦꯝꯁꯨ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯤꯁꯣꯔꯖꯤꯠꯁꯨ ꯃꯈꯣꯏ ꯄꯥꯁ ꯇꯧꯔꯦ ꯃꯣꯏ ꯑꯅꯤꯃꯛ ꯁꯕꯖꯦꯛ ꯑꯅꯤ ꯂꯦꯇꯔ ꯆꯠꯂꯒ ꯄꯥꯁ ꯇꯧꯔꯦ ꯃꯌꯥꯝꯅ ꯉꯔꯥꯡ ꯋꯤꯁ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕ ꯁꯔꯦꯡ ꯂꯩꯔꯦ ꯁꯤ ꯍꯥꯟꯅ ꯌꯨꯝꯗ ꯊꯝꯃꯨꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯐꯤꯁ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯑꯩꯅ ꯐꯝꯅꯤꯡꯉꯦ ꯍꯥꯏꯕ ꯃꯐꯝꯗꯣ ꯁꯤꯒꯤ ꯄꯔꯦꯡꯗ ꯂꯩꯕ ꯆꯧꯀ꯭ꯔꯤꯁꯤꯡꯗꯨꯅꯦꯕ
timing ꯑꯗꯨꯝ ꯐꯔꯛ ꯇꯥꯔꯦꯕ ꯅꯣꯡꯃꯁꯨ ꯑꯩꯅ ꯁꯤꯗ ꯑꯩ ꯋꯥꯛꯀꯤꯡ ꯂꯥꯛꯑ ꯐꯝꯗꯣꯏꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯅꯤꯡꯁꯤꯡꯉꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯗꯨꯀꯥꯟ ꯍꯥꯡꯖꯜꯂ ꯍꯥꯡꯉꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯤꯇ ꯂꯩꯔꯛꯈꯤꯒꯦ ꯀꯨꯜꯐꯤ ꯌꯥꯎꯔꯤꯕ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕ ꯇꯔꯕꯨꯁ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯗꯒꯤꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯦ ꯀꯦꯃꯦꯔꯥꯗꯤꯒ ꯌꯥꯗ꯭ꯔꯦ ꯇꯔꯕꯨꯁ ꯂꯩꯔꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯦ ꯁꯔꯦꯡ ꯂꯩꯔꯦ ꯑꯃ ꯊꯝꯖꯤꯜꯂꯨꯒꯦ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯔꯒ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯀꯦꯃꯦꯔꯥ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯁꯤꯗ ꯀꯩꯅꯣ ꯃꯊꯟꯇ ꯅꯣꯛ ꯂꯩꯔꯝꯃꯤꯁꯤꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕ ꯍꯧꯖꯤꯛ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯟꯇꯦꯟꯗꯤ ꯂꯩꯇ꯭ꯔꯣ ꯃꯥꯅ ꯈꯔ ꯂꯩꯕ ꯁꯦ ꯁꯤ ꯇꯔꯕꯨꯁꯁꯦ ꯁꯦ ꯈꯣꯁꯦ ꯍꯥꯏꯗꯣꯛꯄꯩ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕ ꯀꯦꯔꯝꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯑꯩ ꯈꯪꯉꯦ ꯀꯩꯅꯣ ꯅꯪ ꯂꯣꯏ ꯆꯥꯗꯣꯏꯔꯣ ꯃꯊꯪ ꯃꯊꯪ ꯂꯧꯊꯣꯔꯛꯏꯗꯨꯕꯣ ꯐꯔꯦ ꯆꯥꯎꯔꯣ ꯑꯩ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯐꯔꯦ ꯃꯌꯥꯝ ꯑꯃꯨꯛ ꯍꯜꯂꯅꯤ ꯑꯗꯣ ꯉꯁꯥꯏ ꯔꯤꯖꯜꯇꯣ ꯈꯪꯉꯨꯕꯗꯩꯀꯣ ꯏꯁꯥꯁꯤꯗ ꯑꯗꯨꯝ ꯌꯨꯝ ꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯝ ꯇꯧ ꯂꯩꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯁꯥꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯔꯁꯨ ꯂꯩꯔꯦꯗꯅ ꯑꯗꯣ ꯕꯦꯝꯕꯦꯝ ꯍꯣꯏ ꯃꯌꯥꯝ ꯄꯤꯖꯔꯝꯃꯦ ꯍꯧꯖꯤꯛ ꯕꯣꯕꯣ ꯍꯣꯏ ꯑꯗꯩꯗꯤ ꯑꯕꯨꯅꯥꯎ ꯑꯗꯩ ꯑꯩꯈꯣꯏ ꯀꯀꯥ ꯃꯌꯥꯝ ꯃꯈꯣꯏꯗ ꯑꯃꯨꯛ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯒ ꯑꯃꯨꯛ ꯑꯩ ꯊꯤꯜꯂꯨꯗꯣꯏꯅꯦ ꯑꯩꯁꯨ ꯌꯨꯝ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ no matter how big or small ꯀꯣ ꯂꯥꯏꯐꯀꯤ ꯃꯣꯃꯦꯟꯠꯁꯤꯡꯁꯦ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯕꯤꯕ ꯑꯗꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔ ꯆꯠꯄꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯍꯦꯟꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯍꯦꯟꯕꯁꯦ ꯁꯤꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁ꯭ꯄ꯭ꯔꯦꯗ ꯁ꯭ꯃꯥꯏꯜ ꯑꯗꯨꯒ ꯁ꯭ꯄ꯭ꯔꯦꯗ ꯍꯦꯄꯤꯅꯦꯁ ꯉꯁꯤꯒꯤ ꯁꯛꯁꯦꯁ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯕ ꯀꯥꯟꯁꯤꯗ ꯁꯛꯁꯦꯁ ꯐꯪꯉꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯏꯆꯜꯁꯤꯡ ꯐ꯭ꯌꯨꯆꯔꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯑꯩꯒꯤ ꯕꯦꯁ ꯋꯤꯁꯦꯁ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯀꯥꯟꯗꯁꯨ ꯐꯖꯅ ꯋꯥꯈꯜ ꯃꯨꯟꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯜꯂꯒ ꯂꯧ ꯑꯗꯨꯒ ꯂꯥꯏꯐꯇ ꯃꯥꯏ ꯄꯥꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯑꯣꯏꯌꯣ ꯃꯦꯝ ꯄꯥꯁ ꯇꯧꯕꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦ ꯂꯧꯔꯣꯁꯦ ꯊꯦꯡꯅ ꯂꯧꯕ ꯃꯤ ꯐꯪꯖꯔꯔꯣꯏ ꯋꯦꯜꯀꯝ ꯁꯦ ꯕꯣꯕꯣ ꯄꯥꯁ ꯇꯧꯕꯒꯤ ꯕꯣꯕꯣ ꯄꯥꯁ ꯇꯧꯕꯒꯤ चप मानब नत्रो ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣꯗꯤ ꯁꯤꯖꯤꯠꯇꯤ ऊपर में आई गार्डन से पकड़ ꯁꯦ ꯆꯦꯆꯦ ꯕꯦꯝ ꯄꯥꯁ ꯇꯧꯕꯒꯤ थैंक यू हायो थैंक यू 이씨 아짜pot 가름 예 땡큐한 하이드 해봐 네 감자기 그 아이나 타봐 농와입도 실내도 시에 넣지네 아이나 타면 이제 시에 넣지가 시에니제 우리 빨리 매암지 도시다 시에니제 아이나 타면 이제 마삭대 안 퍼져니도 그다이너네 누구하도 뭐 리जन ये वो की लेगा 제 파스타 보기 짝파울라 짝파우기 अखोई रिजन ये वो की 아이나 하이드로 그시 떠올라 이게 바하가누네 하이드로 제 아이스 자살로 아마 자로 맞아. 아yin bayım sayadın ya. Sila atop de yavda. 아토 배우디 인타니아디 사마나나 바나네 세 cây đâu ghé này chứ bỏ ngồi tàu 짜까 시나 아이나 하버 홈짐 하버도 시다네 아이네 사나버 락되지 지키디 잣버 호드리 메신 칼레레 카라불레 디아레 요추 칼레레 시대원 사나니 잡고 오세 아마칼로 이마 아차보지 아마칼로가 라이브 우디니 다산 맞는 일 보거나 가리가 잼비 라이크 본죠 그러죠 와 멋있다 에지지 드림 캐쳐에 파지 마이 시나 मकोई गार्डन तो अब ना पहले अरे जेबे मोय पास तो होगी से तो आई खांगे जिमजिम ना तो आई उलेने तो थैंक यू अब ना वीडियो याउद्रे ना वीडियो याउद्रे ये याउद्रे के दरे मा लाइक सेकंड पार्ट हरी परे तो होरो ने चेदी इजे मनुंग ले मनी ओके उलेने सरिंग ले कोइनु कांग्रेचुलेशन कांग्रेचुलेशन जेबेम Okay, chơi con đi. Bye bye. सरिंग दो सरिंग
Anh chàng bro mà chàng bro. Mà. Anh chàng gì bro? Anh cha gì? Nang lâu cho rồi, nang quite đâu vậy? Bye bye. Hồi đó hồi chắc mi cô, lần bao hay cô. Tiếp bên là ai đi, ý đang nói chuyện tiếp bên là phải hai cái gì? Hai cái. Rồi, rồi ngang ta lâu. View của vợ rồi. Ai video gì cũng nhiều lần cái đâu này đâu. Ai xin mà không dành lần lagi mà khá là video điều này. Mày full là can đâu next video đó hấp cái mày. Ado mày support đâu video pa. They wish people for them. Thank you so much. Bye bye.